Mayambu Kurumzari, Basics Update na ngasisu, Anoba case ani puduna lakjari. Ahanbada pujarakliba case asina. Subnatagi, Thamanga subada ngairiba macha Nupabu, Mamana, Mahaki Lesbian Partnergi, Asawa Temnanaba, Hotnabada, Hatkhre case ni. Yamna Thamoi Kainingai Oiba, Todo Asi, Tamil Nadugi, Krishnagiri Districti, Manung Chanalariba, Kela Mangalam Areagi, Sintani Bilesta, Tokiba Togdogni. Mapamasida, Sures, Masagi Chahi, Kuntraga Nipan Suraba, Miyay Asi, Nomagi Afang ba, Su Nomduna, Mahaki Imung Manung Puzaba, Miyay Amani. Mahaki Loine Biesigi Mamingna, Barathi, Chahi Kungani Sure, Lonana, Makoi Anigi, Chahi Manga Amadi, Mari Suraba, Machanupi Ani Aduga, Tha Mangata, Ngairiba Machanupa Amaga Lairami. Tha Mangata Suriba Angang Asi, Pangjaba Matamda, Sureski family Asi, Yamna Harauk Tayamba Haibadu Oirami. Novembergi Tang Manga, Numit Asida, Sures, Mahuk Sagumna, Thabak Suba Yumdagi, Tokirami. Suresna, Thabak Subam Yobaga, Pung Karagitungda, Tha Mangata Suriba, Angang Adu, Ningsa Sorhonba, Nuaiti Haiduna Fall Laki. Pau adu tabadigi Sures, Tuna Mayumda Yoraki Amadi, Mahang Pigliba, Macha Adubu, Manak Nakpa Hospital Amada Puduna Jalami. Dr. Singna, Yengbu Matamdadi Angang Adu, Sire Haiduna Fungdoraki. Dr. Giwahi Adu Taba Matamda, Apopo Suresti, Yamna Nakpagadana, Tupak Tupai Sanduna Laki. Adubu, Laibakta Tamlam Labani, Kanduna, Imung Manung Yauna, Masagi Aroiba Matong Mangam, Pangtoki, Asumna, Matam Kara Hokrabagi Tungda, Suresna, Mahaki Nupigi, Mong Matau Singda, Singna Bakara Poki. Barathigi Mapamda, Matsakaina Bagi, Awa Bagi Mami Amata Pauba Taramde. Masida Natana Mahagna, Kanagumba Amaga, Lotna Pau, Pongnaba Man Bagi Mong Kara, Uba Punky. Asumna Suresna Bartigi mobile phone adu check torami masida photo chat amadi voice message sing adu uruba amadi tarubadagi Sures masada yamna soundingba amadi angakpa haibado oirami chat amadi voice thanariba message sing asena chap chana takli madudi tha manga subata ngairiba macha adu mamana hatpani haibasi khangmangam lakhi. Sures na Mangonda Fangliba, Saki Sapon Singasina, Maram Oraga Kudakta, Mahak Masamak, Kala Mangalam Police Tatuna, report Amatauki. Police Nasu Taruliba complain Asibu, Yamna Lumna Loduna, Baratibu, Yumdagi Faki, Amasung, Wahong Pahong Jatarami, Masida, Baratina, Masa Hatpigi Maral, Mahak Masana, Yazaki. Sumitra, Masagi Chahi Kungani Toy Amadi, Barathi, Masagi Chahi Kungani Surabi, Nupi Aniasi, Chahi Ahum Hena, Mari Lainarakle Haibasi, Kangmangamki. Mapuraiba Suresna, Tabak Chatkraba Matungda, Sumitra, Hairibi Nupi Asi, Laktuna, Makoi Ani Punna, Nupa Nupigum, Matong Chadaba, Sexual Yoiba, Tabak Kiamarup Nupi Aniasina, Yamna Toina, Sanglaba Chahi Ahumasi, Pangtoktuna Laklami. Adubu Barathigi Ahum Suba Machanupa Asi Yaukibadagi Makoi Anigi Marakta Lariba relationship Asi Marai Saitaraki Yamna Toina Sumitra Laklamba Adu Barathigi Manakta Lakidi Asumna Makoi Anigi Marakta tension Yamna Lerami Masigi Matungda Sumitragi Yathang Matung Ina Barathina Mahaki Tha Mangata Ngariba Macha Asibu Masinda Makutna Menjanduna Sor Holandana Thamlaba Matungda Mihathina Hatkhre Haibasi Police na Sathakiba investigation Asida Khangbangamki Masigi Matung Tarakpada Barathina Mahaki Masa Hatpagi Photo Sing Adu Sumitrada Tharami Police na Sathariba investigation Asimada Masimasu Khangbangamki Barathina Akonba Pangjariba, Tha Manga Subata Ngairiba, Angang Asi, Poktanabagitamakta, Hairami. Tasengna Barathina, Maki Mapuroibaga, relationship Tamduna, Angang Oiba, Pamlamde. Tasengna Barathigi, Apambadi, Sumitraga, Makoi Ani Loinaba Asini. Aduga, Barathina Pongdok Libasi, Mahaki Mapuroiba, Suresnesu, Mahaku Kier Tobide Haiduna, Magi Statement Fongdokli. Asumna Barathina Police Thamliba Wapam Sing Amadi Mapureba Sureski complaint Amadi Pangliba digital evidence Sing Asina Maram Oiraga Barathi Amadi Sumitra Police na Phaki Amadi Mari Lainaba Court Putoktuna Numit Taraga Marinigi Oiba Police Custody Remand Lauki
Amaromda Laikhidraba Tha Mangata Suriba Angang Adugi Aroiba Mathau Mangam Pangthokiba Mafam Adabu Revenue Department gi Ayaba Lauraba Matungda Mokogi official Singi Mamangda Forensic Science ki team da Sport Postmortem Pangthoki Postmortem ki report Laknaba Matungda Angang Adu Matau Karamna Hatkhre Haibadu Mayek Sengna Khangbangam Lagani Ani subada pujarakli case asina Nupa Atoppaga Wari Sanai Haiduna Magi Nupibu Manaton Kakkhre case ni Thogdo asi Madhya Pradesh ki Java district ki manung chanalariba Ranapur area gi Palda village da thokibani Rakesh Bilwal amadi Gita Makhoi ani asi love marriage tawduna Yumbal punsi asida khongdarakibani Makhoi anigi sahi tara suraba machanupa ama yaurami Rakesh Bilwal amadi Gitagi imung asi nomagi suraga nomlaga chabana awaba kya marum mayok narami Masidagi Rakesh na mahaki masa asibu yumda ahallaman singa thanam laba matungda magi nupi Gitaga lonana Gujarat laiba farm amada thabak suba laklami farm aduda matam khara thabak suraba matungda Gita mafam aduda laiba Atoppa Nupa naha singa wari yamna toina sanarami Gitana honglakliba mong aduda magi nupa Rakesh ti nungai jaramde Masina maram oiraga matai manau anigi marakta khatna sainabasu khara toina farm aduda leiringai manungda thoki asumna matam khara mafam aduda khatnarabasu khatnana leirammi adubu Gita Atoppa Nupa naha singa wari sabati leplamde masidagi Rakesh na sawraduna mafam adu thadoga mayumda hananaba thauranki Gita su Rakesh ki tung ilaki lambida kaigi halaibano haina Gita na hangluba matamda yum yauraba matungda ahalaman sing kauraba matungda aikhoi ningasi wal loisinaragadabani haiduna Rakesh Bilwal na mahaki nupi da phongtoki laibak tiba thogdok thokadaba numit asida matai manau ani asi Gujarat ki Satrampur dagi halaki yum yorba matungda Gitana chak ising hotnaduna loisilli adubu mahaki mapuroiba Rakesh yumda leiramde numidangi khara thenglakpa matam asida Rakesh yumda hanjilaki masigi matungda Rakesh na magi nupi asida Atoppa Nupaga karigi wari sanaribano Atoppa Nupa koi haiduna chinda ngangba sakpa horaklami asumna Sinda Paudanaduna Kanarakpadagi Rakesh na Gitabu Ahanbada Sailang Sizinaduna Furami Madugi Matung Tarakpada Mahakna Blade na Mahaki Nupi Adugi Manaton Adu Loinamak Soidatki Maduna Maram Oraga Nupi Adu Yamna Sathina Soklami Soktuna Lairiba Magi Nupi Adabu Rakesh na Mahaki Gari Macha Aduda Ranapur Health Center da Kudak Tapukalami Adum Oinamag Gitagi Pibam Adu Hena Lurakpana Maram Oiraga Java District Hospital da refer tawraki Asumna District Hospital adugi Civil Surgeon Dr. M.L. Malbiana Gitagi Naton da sokliba pibam adu yenglami Loinana Rakesh na kakhthatkiba Naton gi ayamba unsagi saruk adu thiba phanglamde Madu huigumbana saramba yai haiduna police na phongdokpagi reporti leiri Victim Gitagi Naton adu unsa amata yauduna Pulap soikibana maram oiraga mafam aduda treatment tawbada khudong chararoi haiduna plastic surgery tawnanabagidamag amuk refer tawraki asumna hospital adugi maikidagi medico legal certificate MLC ama Ranapur police ta lebapokpa numitta tharaki Ranapur police nasu MLC gi report matung ina Rakesh Bilwal faki amasung tongan ba Bharatiya Naya Secha eki makhada case ama register tauki thaudo asigi matangda SP Sibadayal na phongdokkibada Rakesh Bilwal bu wahang pahong chathaba matamda mahaki nupida asumna tawkhriba asi para ama tambinaba tawbani haiduna phongdokki victim oiribi Gitasu asokpa aduna maram oraga hospital da treatment chathari asawbana karibu afaba purakpage Rakesh logi matung ina masagi chapchaba charak fangjaba tabani pujaragiba case singasi kamdobibage comment section da adongi mot thambiramu makhatana channel asidagi crime ga mari lenaba wari sing taba phongbinabagi damakta channel asibu like comment share subscribe tobiramu tabiribu khudingmakpu amukahna khurubjari